ꯄꯟꯈꯩꯁꯤꯗ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣꯏꯁꯤꯟꯐꯝꯁꯨ ꯄꯨꯝꯅꯃꯛꯁꯦ ꯅꯪꯅꯤ ꯊꯣꯏꯕꯤ ꯍꯧꯔꯛꯐꯝꯁꯨ ꯂꯣ이sinfamso pumnamakse nangni thoidi ai tawunadi ai thoibine mana pangang na ngang bayaba mi oina ura mala aise ai ngonda singnaraklabanina aiso lemnadi to ai tawbu machanupidugi nupa phanaba thabakdudi tokle adudi nupa phabagi thabaksidi tokpa tarabanina paisa mayam phangni tawramlido phangaroi hoi phangaroi dhanapati makokta makut haplaga onthokna pamu khreda arembada ba nangodo ina tainarakani nasaktuga chalwada lata saure khangbanina wa makha taramdana chatkhre somdana khoidau thili ayingbido latagi mahongduna mangonda singnabadawna thokre mathanta murum soli phai yengba tabani aisune aina tawjaruba singdugi khalaga tumin leirabani adubu phana tumina lei haiduna adum punsi supa tumina khak leisinbadi tawroi mana saksina thabak tawdabadagi ngasi egi isana onthokpa aruba phibam amada leiri phai yengba tare aina kedawba ngamba minaga ingonda lakchakhibadi yaroi chance ama pibige tawbani maibibu ma mathantaro asi hairaduna masagi asawbadu phathanaba honi asumna ngahak mathanta achikpa amada leirambadagi mane madhumti gi naktlai madhumti su achamba nupi dinati nasaidigi sanariba wari singdu loina tai ihul khanglabi mana asin arang oigi khali madhumti na phan asangba amada famlaga lairik takpadawna aruba wari khara sanarami ayingbiga wa ngangi hairadine machang oiba ama ani khakta ngang mafam se hospital ni amarum nang isam chamba minate hospital sida mi mayam amasuleri nang na sanariba wari du bukarino mi na tabiya ba wari sunate mi na takraga kari haina ni inesu tahobro aina ngangi singdo kari kita dani thawang kita gi yong na tari bani ni inesu ine aibu kari akai ba ngang khragene ngang ba ngang da ba tokro chumba lan ba su thiranu nangi do mapal yamna thokmali mafam matam haiba amasule nasin nare ka hen basu phatte da na ibema ini na ngangi se nangbo phaning duna haibani kana na te haidana hoi ine matung da di ai section jagi asumna wari ngahak sanaraga tumin leikre namisimagi ahingsu asumna hokre mathangi numit ni yamna haikraba maiba ama ngantana ayingbi hoida thunglare amaromda nongalakpadadi haksangi fibam phagalakpadagi sanasu hospital dagi discharge tawrabani sanana magi kada laikai gi mache manem singa leiri somdana atopaka amada ngaring ngangnari asin arang haibi modhumtina sillangni ayingbi modhumti amadi maiba thambo makhoi ahumni kaduda topna leiribado thambongna nachanupi da yetlibasi thawaini imung sida laimang changle ayingbina onthokna kizari da tabada oza maiba aina khaline isa na ngarang tawkhiba matawdo amukta fawba magi punsida tawjri haina
ꯅꯣꯏꯅ ꯈꯣꯏꯔꯝꯂꯤꯕ ꯂꯥꯏꯗꯨ ꯈꯣꯏꯔꯝꯂꯤꯕ ꯃꯥꯏꯕꯤꯗꯨꯅ ꯁꯦꯔꯥꯟ ꯇꯨꯔꯥꯟ ꯈꯣꯏꯔꯝꯕꯗꯒꯤ ꯅꯆꯥꯅꯨꯄꯤꯗ ꯑꯣꯏꯅ ꯊꯣꯛ ꯂꯥꯎꯅ ꯍꯦꯛꯇ ꯇꯥꯏꯅꯔꯛꯄꯅꯤ ꯑꯗꯨꯕꯨ ꯀꯔꯤꯃꯠꯇ ꯋꯥꯒꯅꯨ ꯅꯪ ꯑꯣꯖꯥ ꯃꯥꯏꯕ ꯊꯝꯕꯧ ꯂꯩꯔꯤꯉꯩꯗ ꯏꯁꯨꯒꯤ ꯃꯇꯨ ꯅꯥꯝꯃ ꯁꯣꯛꯄ ꯌꯥꯕ ꯅꯠꯇꯦ ꯍꯦꯔꯥ ꯑꯩ ꯇꯧꯒꯦꯁꯦ ꯌꯦꯡꯗ ꯌꯦꯡꯉꯨ ꯏꯆꯥꯒꯤ ꯑꯌꯦꯠꯄꯁꯤꯁꯨ ꯈꯥꯏꯗꯣꯛꯄꯤꯌꯨ ꯍꯥꯟꯅ ꯑꯗꯨꯒ ꯂꯥꯏ ꯈꯣꯏꯔꯝꯕꯗ ꯆꯦꯛꯁꯤꯟꯗꯕꯤ ꯃꯥꯏꯕꯤꯗꯨꯁꯨ ꯈꯔꯗ ꯅꯠꯇꯦ ꯌꯥꯝꯅ ꯋꯥꯔꯛꯄꯤꯔꯝꯃꯨ ꯃꯣꯙꯝꯇꯤꯁꯨ ꯌꯥꯎꯁꯤꯟꯍꯧꯗ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯌꯥꯎꯁꯤꯜꯂꯛꯏ ꯃꯥꯁꯨ ꯈꯗꯥꯡꯗꯤ ꯍꯥꯏꯐꯦꯠ ꯀꯟꯕꯅꯤ ꯃꯥꯒꯤ ꯍꯧꯅꯕꯤ ꯈꯗꯥꯡ ꯀꯦꯖꯤ 10ꯗꯨ ꯑꯃꯨꯛꯇꯗ ꯊꯥꯗꯔꯛꯏ ꯍꯣ ꯑꯣꯖꯥ ꯃꯥꯏꯕ ꯂꯩꯇꯣꯟꯗꯨ ꯀꯣꯜꯂꯞ ꯍꯥꯏꯔꯛꯄꯅꯤ ꯑꯍꯜ ꯑꯣꯏꯔꯕ ꯃꯥꯏꯕꯗꯣ ꯇꯥꯌꯔ ꯅꯨꯡꯁꯤꯠ ꯄꯦꯊꯔꯛꯄꯗꯧꯅ ꯄꯦꯊꯔꯛꯏ ꯑꯗꯨꯒ ꯀꯔꯤ ꯍꯥꯏꯒꯦ ꯏꯕꯦꯝꯃ ꯏꯆꯥꯁꯤꯡꯒꯤ ꯑꯄꯥꯝꯕꯁꯤ ꯂꯣꯏꯅ ꯑꯃꯠꯇ ꯈꯥꯛꯇ ꯆꯤꯊ ꯅꯥꯟꯊꯕ ꯂꯩꯇꯅ ꯊꯨꯡꯍꯟꯕꯤꯌꯨꯀꯣ ꯊꯨꯡꯍꯟꯗ ꯌꯥꯔꯣꯏ ꯍꯥꯏꯔꯤꯕꯁꯤꯅꯤꯀꯣ ꯈꯪꯉꯕ꯭ꯔꯥ ꯑꯣꯖꯥ ꯃꯥꯏꯕ ꯍꯣꯏꯗ ꯑꯩꯅ ꯈꯪꯅ ꯂꯣꯏꯅ ꯇꯧꯔꯝꯒꯦ ꯑꯍꯣꯕ ꯃꯆꯥ ꯑꯃ ꯐꯥꯎꯕ ꯍꯦꯛ ꯊꯅꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯏꯕ ꯊꯝꯕꯧꯗꯣ ꯏꯃꯨꯡꯗꯨꯗ ꯌꯦꯠꯂꯤꯕ ꯂꯥꯏ ꯐꯠꯇꯕ ꯑꯣꯏꯒꯦꯔꯥ ꯊꯋꯥꯏ ꯃꯤꯔꯦꯜ ꯑꯣꯏꯒꯦꯔꯥ ꯌꯦꯠꯅꯤ ꯍꯥꯏꯗꯨꯅ ꯌꯦꯠꯂꯤꯕꯗꯣ ꯇꯥꯟꯊꯣꯛꯅꯕ ꯊꯧꯔꯥꯡ ꯇꯧꯔꯤ ꯐꯣꯠꯂꯝ ꯆꯩꯔꯝ ꯃꯃꯥꯡꯗ ꯑꯃꯠꯇ ꯋꯥꯠꯇꯅ ꯑꯋꯥꯠ ꯑꯄꯥ ꯂꯩꯇꯅ ꯂꯣꯏꯅ ꯊꯝꯗꯨꯅ ꯂꯩ ꯑꯆꯧꯕ ꯌꯣꯠꯁꯕꯤ ꯃꯈꯣꯡ 3ꯗ ꯃꯩꯖꯥꯎ ꯍꯧꯏ ꯆꯥꯛꯂꯛꯂꯤꯕ ꯃꯩꯅꯨꯡꯗꯨꯗ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡ ꯍꯟꯖꯤꯟ ꯍꯟꯖꯤꯟ ꯂꯪꯁꯤꯜꯂꯤ ꯎꯁꯥꯟꯗꯨꯁꯨ ꯃꯩꯔꯤ ꯐꯪꯅ ꯆꯥꯈꯠꯂꯛꯏ ꯃꯩꯒꯤ ꯃꯩꯁꯥ ꯐꯪꯕꯗ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯄ꯭ꯔꯣꯛ ꯄ꯭ꯔꯣꯛ ꯍꯥꯏꯗꯨꯅ ꯄꯣꯈꯥꯏꯔꯛꯏ ꯃꯩꯁꯠ ꯃꯅꯝꯗꯤ ꯂꯥꯏꯔꯗꯅ ꯃꯩ ꯊꯥꯔꯤꯕ ꯀꯥꯗꯨꯒꯤ ꯃꯅꯨꯡꯗ ꯃꯤ ꯄꯣꯂꯣꯏꯕꯒꯤ ꯃꯅꯝ ꯅꯝꯃꯤ ꯃꯅꯝꯗꯨ ꯅꯝꯁꯤꯜꯂꯨꯕꯗ ꯅꯥꯀꯟꯗ ꯈꯔ ꯂꯥꯞꯇꯛꯅ ꯐꯝꯂꯤꯕꯤ ꯑꯅꯤꯗꯨ ꯃꯅꯥꯇꯣꯟ ꯃꯦꯜꯂꯤ ꯃꯩꯗꯨꯁꯨ ꯐꯅ ꯐꯨꯅꯕ ꯉꯝꯗꯅ ꯃꯀꯥ ꯐꯅ ꯆꯥꯛꯍꯧꯔꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯃꯈꯦꯠ ꯂꯥꯎꯅ ꯆꯥꯛꯂꯤ ꯃꯥꯏꯕ ꯊꯝꯕꯧꯗꯤ ꯇꯣꯏꯅ ꯑꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯇꯧꯃꯟꯗꯅ ꯃꯥꯗꯤ ꯃꯅꯝꯒꯤ ꯋꯥꯒ ꯆꯪꯗꯦ ꯃꯥꯗꯤ ꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯃꯊꯧꯗꯨ ꯑꯗꯨꯃꯛ ꯅꯥꯆꯨꯡꯂꯨꯕ ꯇꯧꯗꯅ ꯇꯧꯔꯤ ꯑꯣꯟꯊꯣꯛꯅ ꯑꯅꯝ ꯀꯟꯈ꯭ꯔꯕ ꯃꯥꯏꯕ ꯍꯥꯏꯕꯗꯨꯅꯤ ꯃꯆꯤꯟꯗ ꯂꯥꯏꯔꯣꯟ ꯁꯣꯟꯕ ꯂꯦꯞꯇꯦ ꯃꯈꯨꯠ ꯈꯨꯕꯥꯝꯗꯨꯗ ꯍꯪꯒꯥꯝ ꯃꯔꯨꯁꯤꯡꯗꯨ ꯈꯨꯠꯄꯥꯏ ꯆꯦꯠꯅ ꯄꯥꯏꯔꯒ ꯈꯨꯕꯥꯝ ꯃꯩꯅꯨꯡꯗꯨꯗ ꯂꯪꯁꯤꯜꯂꯤ ꯊꯥꯔꯤꯕ ꯇꯥꯏꯜꯁꯇꯨꯗ ꯍꯪꯒꯥꯝ ꯃꯔꯨ ꯈꯔꯁꯨ ꯆꯥꯏꯊꯣꯛꯂꯤ ꯀꯥꯗꯨꯅ ꯃꯩꯈꯨꯅ ꯄꯨꯝꯃꯝ ꯊꯣꯡꯅꯥꯎꯕꯨꯗꯤ ꯍꯥꯡꯗꯣꯛꯂꯤ ꯍꯥꯏꯕꯕꯨ ꯈꯔ ꯁꯦꯀ꯭ꯔꯦꯠ ꯑꯣꯏꯕ ꯀꯥ ꯑꯃꯗ ꯂꯥꯏꯒꯤ ꯊꯧꯔꯝꯗꯨ ꯇꯧꯕꯅ ꯀꯅꯥꯝꯇꯗ ꯈꯪꯕ ꯅꯠꯇꯦ ꯃꯈꯣꯏ 3 ꯅꯠꯇꯅ ꯑꯁꯨꯝꯅ ꯂꯥꯏꯗꯨ ꯈꯣꯏꯔꯝꯂꯤꯉꯩ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨ ꯃꯩ ꯍꯧꯔꯤꯕ ꯃꯅꯥꯛꯇꯨꯗ ꯂꯦꯞꯂꯔꯤ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯃꯁꯣꯡ ꯀꯥꯡꯂꯔꯤ ꯑꯉꯧꯕ ꯉꯥꯛꯇ ꯊꯣꯜꯂꯤ ꯅꯨꯄꯤ ꯑꯃ ꯆꯞꯋꯥꯡ ꯋꯥꯡꯈꯩ ꯃꯤꯠꯃꯥꯡꯗ ꯂꯦꯞꯂꯔꯤ ꯅꯨꯄꯤꯗꯨꯅ ꯑꯗꯨꯝꯅ ꯂꯦꯞꯂꯒ ꯂꯩꯕꯗꯨ ꯎꯕꯗ ꯂꯥꯏꯔꯣꯟ ꯃꯁꯤꯡ ꯈꯪꯗꯅ ꯁꯣꯜꯂꯤ ꯍꯪꯒꯥꯝ ꯃꯔꯨꯁꯨ ꯐꯅ ꯌꯥꯝꯅ ꯅꯨꯄꯤꯗꯨ ꯇꯝꯅ ꯂꯪꯁꯤꯜꯂꯤ ꯅꯨꯄꯤꯗꯨꯗꯤ ꯃꯥꯅ ꯇꯧꯔꯤꯗꯨ ꯇꯧꯖ ꯁꯥꯔꯤꯗꯨ ꯍꯥꯏꯗꯨꯅ ꯇꯨꯃꯤꯟꯅ ꯊꯋꯥꯏꯗ ꯂꯦꯞꯇꯨꯅ ꯂꯩ ꯅꯨꯄꯤꯗꯨ ꯊꯣꯛꯂꯛꯂꯦ ꯍꯥꯏꯕꯗꯤ ꯅꯥꯀꯟꯗ ꯈꯔ ꯂꯥꯞꯇꯛꯅ ꯐꯛ ꯑꯃꯗ ꯇꯥꯁꯤꯜꯂꯒ ꯐꯝꯂꯤꯕꯤ ꯑꯅꯤꯗꯨꯗꯤ ꯈꯪꯕ ꯅꯠꯇꯦ ꯊꯝꯕꯧꯅ ꯆꯠꯂꯣ ꯏꯀꯥꯏ ꯈꯪꯗꯕꯤ ꯃꯐꯝꯁꯤꯗ ꯅꯪꯒꯤ ꯃꯐꯝ ꯂꯩꯇꯦ ꯅꯨꯄꯤꯗꯨ ꯇꯨꯃꯤꯟ ꯂꯩꯔꯝꯕꯗꯒꯤ ꯈꯨꯝꯂꯛꯏ ꯑꯩꯒꯤ ꯃꯐꯝ ꯂꯩꯇꯦ ꯍꯥꯏꯕꯗꯤ ꯅꯪꯉꯣꯟꯗ ꯀꯅꯥꯅ ꯍꯥꯏꯔꯤꯕ ꯊꯋꯥꯏꯗꯨꯒ ꯃꯥꯏꯕ ꯊꯝꯕꯧꯒ ꯃꯈꯥ ꯇꯥꯅ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯛꯏ ꯍꯥꯏ ꯏꯀꯥꯏ ꯈꯪꯗꯕꯤ ꯅꯃꯥꯏꯗꯨ ꯀꯗꯥꯏꯗ ꯄꯥꯜꯂꯤ ꯑꯁꯤꯕ ꯃꯤꯅ ꯏꯀꯥꯏ ꯈꯪꯕ꯭ꯔꯥ ꯍꯥꯏꯁꯦ ꯃꯟꯆꯣꯛꯄꯥꯛ ꯅꯥꯏꯗꯕꯤꯁꯤꯗꯤ ꯁꯣꯝꯗꯤ ꯃꯟꯆꯣꯛꯄꯥꯛ ꯅꯥꯏꯕ ꯑꯣꯏꯔꯦ ꯍꯩ ꯂꯝꯍꯦꯟꯕꯤ ꯊꯋꯥꯏ ꯊꯥꯡꯅ ꯃꯥꯂꯦꯝꯗ ꯂꯩ ꯆꯤꯡꯗ꯭ꯔꯤꯉꯩ ꯐꯖꯅ ꯍꯥꯏꯔꯤꯉꯩꯁꯤꯗ ꯆꯠꯍꯧꯕꯅ ꯅꯪꯒꯤ ꯑꯐꯕ ꯑꯣꯏꯒꯅꯤ ꯑꯩꯕꯨ ꯅꯪꯅ ꯀꯔꯤꯅꯤ ꯍꯥꯏꯅ ꯈꯜꯂꯤ ꯙꯞꯂꯣ ꯅꯪꯒꯤꯗꯨꯕꯣ ꯙꯞ ꯅꯠꯇꯦ ꯅꯪꯕꯨ ꯋꯥꯔꯛꯂꯤꯕꯅꯤ ꯑꯩ ꯁꯨꯡꯆꯠ ꯆꯠꯂꯣꯏ ꯅꯪꯅ ꯇꯥꯜꯂꯁꯨ
Nang kaidaw ke haibano? Asibadi ahingba marakta itinduna leiba yade haibasi nahak khangdra. Khangdi oza maiba. Adudi khangnaba taklage. Asi hairaduna magi haizaba lairon akanba sonba haurakli. Madamna tawbaduna thawaidu amuka hena sawba haibadu aheli. Maibaduna nganglibasing adudi madhamti amadi ayingbidi tai. Adubu thawaidu na hairibasing dudi taba nati. Aduna anidu kashinduda tasina nason pikna wari sanari. Ine, aikhoi ibemada yetpa laidu thorak lamali. Hoine, aduna ni maibana ngangiba mayamse. Mana sevin sajinduna ngangba nati haimi. Chatlu yadra malida, magi maongse phana talasu. Hoine, adumakni aina khalibasisu. Amta koksit krati phagadabani. Asigi maibase araiba maiba nati. Soidana mai pakani waganu. Yengba tabani. Asamna naronda anidu chibon wari sanari ngaiduda. Ahangba malangduda masagi khori charamda pai. Makhong lebakta tadana. Telangana uton waton da panbada ling chatpagum chatuna lei. Nupidugi mirilduna khutpai chetna paikre. Hauriba maidusu mayak lori. Adubu kadu maikhuna mamsilei. Ik haiduna maibadu nupidugi chaithengda yamna wana khangli. Pak hi thadokte. Amaramda maibadusu masa kannaba kanna honaji. Nupidugi makhutagi. Adubu mahakna hotnaribadu arembani. Somdana nakanda famlibi ichang yamna thaukibi anido nikpana loire. Ahangwa malangduda tawriba mongdu ubada. Hoi mai wahai amata haiba ngamdi. Kiman khraduna mamit singdu isinna khri chena. Khudka samne. Pukningdadi maro loli. Yamna hai haidai asi maibase tharak yale haimi. Soidana siba tare asi maibase. Phibam sidadi kamaina magi mateng pangluni. Aikhoida amok onsil adi kamdoba. Aikhoidi michamne. Aikhoi inenadi yamna hai haikibani. Hey sor maibase sihanbidabi. Khangdrada arem thoki hek maibase hairabani haidana asin arang phabi oi tawduna hek neklure. Waikup pubi nang wajau haido tawrene. Asumna chinbaldi kangnada maro loli. Thawai mirelduna somdana masongdu karaduna. Kuiraroi. Nangsu aigi irakta tinba. Aigi inakta adam sagonaraga leiba taba. Aigi makha thaba oina. Haibadagi hairaba. Oza maiba thambau. Ngasidi thambau matangdo. Thekjaba tare ikutsina. Asi hairaduna thawaiduna magi ningba thumlani khan sitha nui. Kadu tapna maidi mutle haibabu amuba maikhuna pumamam silei. Sor hanba ngamdre nakanda famlibi anidusu. Maikhuduna maram oiraga. Chenge hairabasu anidu makhong makhut loina pangsinkri. Asamna yamna wana makhoi singdu khanglingai. Maibaduna aroibi thaduna thawaidugi manakong mapalana hairi. Horoso haiba wahai mateksina dazan atumba oiraga thawaiduda pale. Pakhauri metlambadu phatlauna thadoklaga kadudagi lam khunu olaga thawaidu thongnawlomda paithoki. Maiba thambau sor thabet honduna leimaiduda taragale. Kaduda mamseliba maikhu-singdu loina mangki. Maiba thambaugi manakta anidu sensilei. Oza maiba. Ayingbina ising lorga pithai. Isingdo thakpadagidi maibado sor mafam tabadawna tawi. Adubu ahanga oire masado wabana sadau thongi. Madhamtina ozabu khara pharabo.
ꯍꯣꯏ ꯈꯔ ꯐꯔꯦ ꯑꯩꯈꯣꯏꯗꯤ ꯊꯋꯥꯏ ꯋꯥꯔꯨꯔꯦꯗꯅ ꯑꯩꯉꯣꯟꯗ ꯍꯦꯟꯖꯤꯟꯕ ꯉꯝꯕ ꯊꯋꯥꯏ ꯂꯩꯇ꯭ꯔꯤ ꯉꯁꯤꯒꯤ ꯇꯥꯏꯕꯪꯄꯥꯟꯁꯤꯗ ꯍꯣꯏ ꯉꯥꯏꯍꯥꯛꯄꯨꯗꯤ ꯃꯈꯣꯏꯅ ꯉꯝꯈꯤꯕ ꯌꯥꯏ ꯑꯗꯨꯕꯨ ꯑꯔꯣꯏꯕꯗꯗꯤ ꯑꯩꯅ ꯑꯗꯨꯝ ꯉꯝꯒꯅꯤ ꯑꯌꯦꯡꯕꯤꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯗ꯭ꯔꯤꯁ ꯑꯗꯣ ꯑꯩꯗꯤ ꯄꯨꯟꯁꯤꯒꯤ ꯂꯩꯔꯤ ꯃꯈꯩꯅꯦ ꯀꯥꯎꯕ ꯁꯨꯡꯉꯝ ꯉꯝꯂꯔꯣꯏ ꯀꯤꯕꯅ ꯑꯩꯗꯤꯅꯦ ꯍꯥꯏꯕꯨꯗꯤ ꯍꯥꯏꯍꯩꯗꯦ ꯍꯥꯏꯕꯕꯨ ꯑꯣꯖꯥ ꯃꯥꯏꯕ ꯉꯁꯤꯒꯤ ꯅꯨꯃꯤꯠꯁꯤꯗ ꯁꯤꯔꯦ ꯍꯥꯏꯗꯅ ꯊꯋꯥꯏꯁꯦ ꯀꯌꯥꯗ ꯋꯥꯈ꯭ꯔꯦ ꯁꯤꯔꯣꯏꯀꯣ ꯀꯔꯤꯃꯇ ꯋꯥꯔꯨꯅꯨꯀꯣ ꯃꯣꯙꯝꯇꯤꯅ ꯉꯥꯏꯍꯥꯛꯇꯤ ꯀꯔꯤ ꯅꯨꯡꯒꯤꯅꯣ ꯍꯥꯏꯗꯣ ꯌꯧꯔꯤ ꯄꯣꯠꯅꯤ ꯑꯃꯨꯛ ꯍꯟꯅ ꯑꯣꯖꯥ ꯃꯥꯏꯕꯒꯤ ꯁꯛꯇꯝꯁꯦ ꯎꯗ꯭ꯔꯦ ꯁꯤꯅꯤ ꯑꯃꯨꯛ ꯍꯟꯅ ꯐꯠꯇ꯭ꯔꯕ ꯊꯋꯥꯏꯗꯨ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯑꯔꯣꯏ ꯅꯨꯡꯉꯥꯏꯖꯔꯦꯗ ꯑꯣꯖꯥ ꯃꯥꯏꯕ ꯏꯃꯧꯗ ꯌꯦꯠꯂꯝꯕ ꯃꯤꯔꯦꯟꯗꯣ ꯆꯠꯈ꯭ꯔꯦ ꯇꯥꯕꯗ ꯑꯌꯦꯡꯕꯤꯅ ꯑꯣꯖꯥ ꯊꯕꯛ ꯑꯃꯗꯤ ꯃꯥꯏ ꯄꯥꯛꯂꯕꯅꯤꯅ ꯂꯦꯝꯍꯧꯔꯤꯕ ꯊꯕꯛ ꯑꯃꯁꯨ ꯃꯥꯏ ꯄꯥꯛꯍꯟꯕꯤꯔꯝꯃꯨ ꯑꯣ ꯅꯌꯥ ꯅꯨꯄꯥ ꯑꯐꯕ ꯐꯥꯕꯒꯤꯗꯨꯔꯥ ꯍꯣꯏꯅꯦ ꯈ꯭ꯋꯥꯏꯗꯒꯤ ꯃꯔꯨ ꯑꯣꯏꯕꯗꯤ ꯑꯗꯨꯅꯤ ꯁꯣꯔ ꯈꯖꯤꯛ ꯍꯣꯟꯗꯣꯔꯛꯄꯗ ꯉꯥꯏꯍꯥꯛꯇ ꯐꯥꯎꯕ ꯄꯣꯊꯥꯖꯕ ꯐꯪꯖꯗꯦ ꯃꯥꯏꯕꯗꯣ ꯑꯔꯨꯕ ꯊꯧ ꯑꯃ ꯂꯣꯏꯕꯗ ꯉꯥꯏꯔꯤ ꯁꯂꯥꯏꯔꯦꯟ ꯐꯥꯅꯕ ꯊꯧꯔꯥꯡ ꯑꯃꯨꯛ ꯇꯧꯕ ꯍꯧꯔꯛꯂꯤ ꯊꯧꯔꯥꯡꯗꯨ ꯇꯧꯕ ꯍꯧꯔꯛꯄꯗ ꯃꯃꯤꯠ ꯑꯅꯤꯗꯨ ꯆꯦꯖꯠ ꯎꯏꯁꯤꯟꯗꯨꯅ ꯃꯈꯣꯏꯅ ꯐꯥꯗꯕ ꯌꯥꯗꯦ ꯍꯥꯏꯔꯤꯕ ꯁꯂꯥꯏꯔꯦꯟꯒꯤ ꯃꯔꯝꯗ ꯍꯥꯏꯐꯦꯠꯇꯪ ꯍꯥꯟꯅ ꯆꯥꯎꯔꯥꯛꯄ ꯑꯃ ꯌꯦꯡꯉꯤ ꯎꯕꯗ ꯁꯝꯂꯞꯄ ꯋꯥꯔꯤ ꯋꯥꯈꯣꯡ ꯑꯃ ꯈꯪꯂꯦ ꯃꯥꯏꯕꯗꯨꯒ ꯂꯣꯏꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤ ꯑꯃ ꯃꯤꯠꯃꯥꯡꯗ ꯆꯣꯡꯊꯣꯔꯛꯂꯤ ꯑꯗꯨꯒ ꯍꯥꯏ ꯇꯥꯏꯕꯪ ꯏꯗꯥꯏꯔꯦꯝ ꯑꯣꯏꯕ ꯅꯪꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯊꯕꯛꯇꯣ ꯁꯥꯃꯨꯅ ꯃꯥꯏ ꯄꯥꯛꯂꯣꯏ ꯃꯥꯏ ꯈꯨꯅꯤ ꯃꯥꯏ ꯊꯤꯕ ꯅꯪꯅꯤ ꯏꯀꯥꯏ ꯐꯤꯔꯨꯛ ꯈꯨꯝꯅꯤ ꯃꯤꯑꯣꯏ ꯈꯨꯖꯣꯛ ꯈꯔꯒꯤꯗꯃꯛ ꯅꯍꯥꯛ ꯍꯟꯊꯕ ꯊꯥꯛꯇ ꯀꯨꯝꯂꯗ꯭ꯔꯥ ꯍꯥꯏꯕꯤꯒꯦ ꯇꯥꯖꯧ ꯑꯣꯏꯔꯣꯏꯀꯣ ꯅꯪꯅ ꯈꯜꯂꯤꯕꯗꯣ ꯂꯥꯏꯔꯦꯝꯕꯤ ꯅꯃꯥ ꯑꯩꯅ ꯅꯪꯒꯤ ꯃꯇꯦꯡ ꯄꯥꯡꯗꯨꯅ ꯂꯥꯛꯂꯕꯁꯨ ꯉꯁꯤꯒꯤꯁꯤꯃꯗꯤ ꯑꯩ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯂꯣꯏ ꯑꯁꯤ ꯍꯥꯏꯔꯝꯂꯒ ꯂꯥꯏꯔꯦꯝꯕꯤꯗꯨ ꯃꯥꯡꯈꯤ ꯎꯈꯤꯕꯁꯤꯡꯁꯨ ꯃꯍꯥꯛ ꯃꯁꯥ ꯈꯛꯇꯗ ꯎꯍꯟꯈꯤꯕꯅꯤ ꯃꯁꯤ ꯎꯔꯕ ꯃꯇꯨꯡ ꯉꯥꯏꯍꯥꯛꯇꯤ ꯃꯍꯥꯛ ꯇꯧꯐꯝ ꯈꯪꯗꯅ ꯎꯪꯗꯨꯅ ꯂꯩ ꯑꯗꯨꯕꯨ ꯂꯤꯟꯁꯨ ꯁꯤꯗꯅꯕ ꯆꯩꯁꯨꯁꯨ ꯇꯦꯛꯇꯅꯕ ꯍꯥꯏꯗꯅ ꯂꯥꯏꯔꯦꯝꯕꯤ ꯏꯃꯥꯒꯤ ꯃꯇꯦꯡ ꯌꯥꯎꯗ꯭ꯔꯁꯨ ꯐꯥꯎ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨ ꯐꯥꯅꯕ ꯃꯥꯒꯤ ꯈꯪꯖꯕ ꯂꯝꯕꯤ ꯑꯃ ꯌꯦꯡꯂꯛꯂꯤ ꯁꯤꯃꯛꯅ ꯍꯦꯛꯇ ꯃꯥꯏ ꯄꯥꯛꯀꯅꯤ ꯍꯥꯏꯕꯗꯤ ꯂꯩꯇꯦ ꯃꯁꯤꯅ ꯋꯥꯐꯝ ꯑꯃꯅꯤ ꯃꯗꯣꯝ ꯈꯪꯕ ꯆꯤꯟꯕꯥ ꯂꯥꯜꯂꯨꯕꯗꯤ ꯅꯠꯇꯦ ꯊꯑꯣꯏꯒꯤ ꯃꯍꯥꯛ ꯄꯥꯝꯕꯩ ꯑꯃꯗꯤ ꯇꯧꯔꯒ ꯃꯥꯒ ꯂꯣꯏꯅꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯗꯨꯒꯤ ꯃꯥꯌꯣꯛꯇ ꯂꯦꯞꯅꯤꯡꯗ꯭ꯔꯗꯨꯅ ꯃꯍꯥꯛ ꯂꯥꯏꯒꯤ ꯄꯔꯤꯡꯗꯗꯤ ꯊꯕꯛ ꯊꯧꯔꯝꯗꯨ ꯇꯧꯗ꯭ꯔꯤ ꯃꯥꯒꯤ ꯈꯪꯖ ꯍꯩꯖꯕ ꯈꯔꯇꯃꯛ ꯇꯧꯒꯦ ꯈꯜꯂꯤ ꯌꯥꯝꯅ ꯀꯥ ꯍꯦꯟꯅ ꯍꯦꯟꯖꯤꯟꯕ ꯊꯕꯛꯇꯤ ꯅꯠꯇꯦ ꯃꯥꯅ ꯇꯧꯒꯦ ꯈꯜꯂꯤꯕ ꯃꯤꯠ ꯅꯨꯡꯉꯥꯏꯅꯕ ꯋꯥꯈꯜ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯒꯦ ꯈꯜꯂꯤ